Hospital-sing matam kaktana thingjinba haukhre. Tongan-tongan ba demand mari taladuna khongjang changsilakiba All Manipur Health Services Doctors Association AMHSDA na laingak na makoy gi demand sing pibidre haiduna mangjaw na laukthokibagi matungin na ngarang ayuktagi hauraduna district hospital sing yauna health center sing matam kaktana thingjinbagi khongjang changsinkhre. Adani Group ki mathakta investigation sathanaba Congress na Supreme Court wakalaklay. Laibak asigi mapungoiba opposition party oiriba Congress na numit kharani gi mamangdage parliament ta phawba hogdoktuna Adani Group ki mayokta tongan-tongan ba charging tawduna makhoina tawrogliba charging aduga mari laina na investigation sathagadabani haiduna lakpagi makha tarakbada Madhya Pradesh ke Halima Congress ki General Secretary oibada natana party asigi maru oiba lusingba singi manungda ama oiriba Dr. Jaya Thakur na Supreme Court of India da wakalaklay Congress ki lusingbi asina petitioner oiduna wakadase ngarang laibak asigi khwaidagi wanglaba wayel sang asida writ petition oina file tawrokiba ne mahangna Supreme Court ta phongdokibada Adani Group gi mathakta United States ta based tawba Hindenburg Research ta yumpham oiduna Adani Group ki mathakta laibak asigi oina lairiba investigation agency singi manungda Central Bureau of Investigation CBI Enforcement Directorate ED Directorate of Revenue Intelligence DRI Security and Exchange Board of India SEBI Reserve Bank of India RBI amasung Serious Fraud Investigation Office SFIO asina chingbagi manungdagi amana thizilhangadabani haibasine mahaki petition asina Adani Group ta tawragliba charging manungda Adani Group na power sing supay paisanduna manipulation amasung malpractice singi khuthangda group asigi company singna potsagi mamal awang bathakte hengadadlay group asigi Gautam Adani amasung mahakaloina ba miyoy sing na miyamge lupa crore lakayagi senpham sing aranba mongda khomjile haibasu yaude maramasina Adani Group khaktagi mayokta natana Life Insurance Corporation of India amasung State Bank of India SBI dasu petitioner na maral sibaga loinana yamlaba miyamdagi khomjinba senpham sing Adani Enterprises ke FPO da share amada lupa 3,300 gi changda invest tawre haike aduga hojik laibak asigi secondary market ta leriba market rate ke share singna amada lupa 1,100 lomdani hainasu court ta phongdokhe maram sing asina Adani Group khakta natana LIC amasung SBI nasu Adani Group ki company singda sell invest tawbagumna laibak asigi micham miyam dasu makhoina tawpham thokpa mathau sing tawdrabara haibasisu investigation sathabagi tangai fadaba leire haike panba yabade housingmag Hindenburg Research ki mayokta investigation sathagadabani haibagi matangda tongan-tongan ba Public Interest Litigation PIL anisu Apex Court asida file taroktuna court na laukhalaga khanabagi thabak satharagliba ne haukiba irai numita Chief Justice DY Chandrachud na lusingba bench amana PIL singadu laukhatuna khanarakpada asigumba makhalgi market ki phibam asidage laibak asigi investor singbo protection pibagi tangai fadaba leire haina phongdokhrabane loina na masigi matangda union laingaktage makhoi gi oiba mijeng pirakpage apamba phongdokhibaga loina na Security Exchange Board of India bo hena mapanggal kangkhadan bagi tangai phadabasu leire haikibane loina na Apex Court ke bench asina wathok asigi matangda regulatory framework sing review tawnaba expert committee ama semnabagi suggestion su Chief Justice na lusingba bench na pikhrabane aroibada tabiriba pumnamak po thagatjare